Yelhou Mashana Singasi Ngashigi Hourakliba Meerol Singda Khanghanduna Yokkhatpa haibasi aikoi khudingmakki Tangai Phadaba ithau amani haina Manipur University of Culture gi Vice Chancellor Professor Paunam Gunindrona phongdokre Khudrakpong Kwaklai Ningsing Thaushangna Sinduna Yurembam Mayai Lekai de Leiba Hudon Lairembi Tarang Apanba Lampakta ngasi ahanba Manipur Seboti Kaunaba Changdamdam Pangthokre Tharamadura Sarugaraduna Professor Paunam Gunindrona phongdokibada Lamdamasigi Yelhou Mashana ayamba Ngashigi amadi Hourakliba Meerol na khangnaraktre Yelhou Mashana sing khudamoina Seboti Kaunaba Mukna Kangjei Mukna Yuvilakpi asina chingbu Mashana sigi top magun sing yauri Masina hakchang fana thambada natana tinjang kaizang daba sarit chara haiba amadi nupa thokna leheli Yelhou Mashana khudingmakta khunai adugi culture Hourak-lon na chingba mami chawna taribani ngasi pangthokliba Seboti Kaunaba hairiba asimak thangtagi yamna maruoiba sajel amani masigumba Yelhou Mashana sing asi aikoi khudingmak na Yokkhatpam thoi haiki thoramadu the Department of Youth Affairs and Sports ki Director Dr. Mayeng Bamveto apun Manipur huyan lalong loop ki President Okram Manglem mitai amadi housing no potharaba piba Hourakliba radio artist yumnam borosu sarugyake Seboti Kaunaba, the Mukna Kangji, Mukna, Yubilapu. I was Yelhou Mashana Singsi, Lamdamchi, Topo Makragi, Mashana Nimasi, Tasingna, Apagi, Hakchangchi Pit, and Tamnaba, Tinjang Gajunga, Samazama, Oidanaba, Amadi, and the part of Pahitaribam. Aduma, Mashana Singsi, da Hariba, Apagi, Asimak Toriba, Seboti Kaunabi, I have said, Masi Tang Tagi, Yam the Monueva, Api Sajil Amani Hajiriba. Seboti Kaunabi Masi, Khanghanduna Adaba, Haitaway Adaba Oidira.